Ngarang khulai paiba singna Meitei gi yum Singda bom amadi Nongmei kaya Kapsinduna Landarakhre. Central Force na ngak senduna leiriba torbung sabal lekai dagi kuki khulai paiba singna phabak chau ikhai mamang lekai da leiba Meitei gi yum Singda bom amadi Nongmei round kaya Kapsinduna Landarakhre. Paulilen haukip kauba mioi amagi mathakta police station mangada FIR laukhatpinaba complaint tawkhre. El Sajang Village Saikun Subdivision da leiba Committee on Protection of Tribal Area Manipur Kuki Hills ki Paumilen haukip kauba mioi amagi mathakta Federation of Haumi amadi tongan tongan ba Hurup Singna Police Station mangada FIR laukhatpinaba complaint tawkhre. Kuki zo mar naha ahungi hakchang launaba Guwahati High Court na imung manungi mioi singda khangankre. Assam gi Kasar district da police ka khutthongna bada laikhidraba mar naha ahungi thawai yaudraba hakchang sing launaba Guwahati High Court na imung manungi mioi singda khangankre. Makha tarakpa pawda Aspa 1958 laukthoknaba opposition gi MLA sing yauba team ama Delhi da chatuna taksilusi CM. State asidagi Aspa 1958 mapung fana laukthoknaba opposition gi MLA sing yauba team ama Delhi da chatuna Union Home Minister amadi Center gi lusingba singda taksilusi haina Chief Minister Nongthombam Birena phongdorakhre.